ꯆꯦꯟ ꯆꯣꯡꯉꯨꯔꯒ ꯀꯨꯏꯅ ꯊꯝꯕꯁꯦ ꯕꯣꯕꯣꯛꯁꯨ ꯄꯥꯝꯗꯦ. ꯏꯁꯨꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯃꯝꯃꯕ ꯍꯥꯏꯗꯨꯅꯤ. ꯍꯟꯗꯛꯀꯤ ꯁꯥꯟꯅꯕꯁꯤ ꯆꯠꯂꯨꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯒꯦ ꯈꯜꯂꯦ ꯕꯣꯕꯣꯛ. ꯁꯥꯟꯅꯕ ꯂꯦꯞꯄ ꯌꯥꯗꯦ. ꯉꯝꯃꯤꯈꯩ ꯍꯣꯠꯅꯈꯤꯗꯧꯅꯤ. ꯕꯣꯕꯣꯛ ꯈꯛ ꯂꯩꯗꯧꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯤꯕ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯁꯦ ꯆꯥꯛ ꯇꯣꯛꯄꯒꯤꯅꯦ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ. ꯇꯥꯆꯧ, ꯍꯧꯖꯤꯛꯀꯤ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯥꯎꯇ꯭ꯔꯥ? ꯍꯥꯎꯋꯦ ꯍꯥꯎꯋꯦ. ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯝꯃꯦ. 이슈디네 얌 헤이랍니다. 짱장 통보 헤이라디 라크미 젤레 하이나림니. 이슈는 레루바 이뭉도 뭉아이도림니네. 아두니 이슈시디 라크미 젠비 오이동니. 캉바 깐동니. 토글론 탁시카시 ngang sakadongni. Ningo loibigine yumba lon tampam mahei sangdine. Pokpham chawpham oiriba yumsini hauna loncha hekairubada ahal laman singna takpiraktabra tambiraktabra hekta hagidorini ahal laman ne yana na basakadong moina ne mabungning penjana imodani na hairakpa mikupto imana ipana pokpibagi laman singba saabani 슈토이비에 마시 까우는고 ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯕꯨꯕꯣ. ꯀꯣꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦꯅ. 라이릭 헤이레 센 파이레 하이다나 시군바 마차치부 ꯈꯪꯗ꯭ꯔꯗꯤꯅꯦ 이뭉도 머우 락바데기 마닌 나이바이도 오이도림니네. 머우 어머 오이라디 머우 어머기 리차 사잣 피제 짝자 ngakna chatpada natana ipuroibabu minna uba laini inemi kubuna aibu hek pokpiba ima ipa makni na khalaga ne thamoi sengna seba tawbigadaba. ꯑꯣ ꯑꯗꯨꯒꯨꯝꯕ ꯃꯆꯠꯇꯨ ꯈꯪꯗꯕ ꯉꯥꯛꯇꯕ ꯀꯥꯡꯕꯨ ꯑꯣꯏꯇꯥꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯔꯤꯕ ꯈꯥꯏꯅꯔꯤꯕ ꯇꯣꯉꯥꯟ ꯆꯥꯅꯔꯒ ꯀꯧꯅꯗ꯭ꯔꯤꯕ ꯁꯝꯕꯜ ꯈꯥꯅꯔꯤꯕ ꯀꯥꯡꯕꯨꯁꯦ. ꯑꯌꯥꯝꯕꯅ ꯃꯗꯨ ꯑꯣꯏꯗꯣꯔꯤꯝꯅꯤ. ꯑꯗꯨꯕꯨ ꯃꯅꯦꯝ ꯃꯀꯨꯗꯁꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯕꯨꯛꯆꯦꯟ ꯄꯤꯛꯄꯗꯒꯤ ꯃꯆꯥ ꯃꯃꯧ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ. 이헤 ꯍꯩ ꯅꯕꯨꯡꯒꯤ ꯐꯝꯒ ꯊꯥꯔꯝꯃꯕ꯭ꯔꯅꯦ? ꯉꯁꯥꯏꯅ ꯌꯥꯆꯪꯉꯛꯄꯗ ꯊꯥꯗꯣꯛꯑꯦ ꯕꯨꯕꯣ. ꯐꯩ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯅꯥꯎꯕꯗꯣ ꯏ ꯄꯥꯎ ꯑꯝꯇ ꯐꯥꯎꯔꯛꯈꯤꯗ꯭ꯔꯕꯣ ꯕꯣ? ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ. ꯅꯍꯥꯟꯋꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯥꯛꯑꯝꯕꯅꯤ. ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ. ꯀꯗꯥꯏꯗ ꯀꯝꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯇꯥꯆꯧ, ꯑꯩꯈꯣꯏ ꯃꯥꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ. 이슈 ꯊꯣꯏꯕꯤ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤꯕ. 이마부 ꯐꯪꯅꯕ ꯊꯤꯔꯒ ꯂꯥꯌꯦꯡꯈꯤꯅꯤꯗ. ꯅꯣꯡꯃꯅ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯂꯩꯍꯧꯏ ꯍꯥꯏ. ꯅꯣꯡꯃꯅ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯆꯠꯂꯧꯏ ꯍꯥꯏ. ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯏꯔꯥꯟꯕꯨ ꯂꯪꯖꯜꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ. ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ. ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯕꯕꯥ. ꯆꯦꯟꯒꯦ ꯆꯦꯟꯖꯁꯅꯨ. ꯍꯧꯖꯤꯛꯇꯕꯨ ꯀꯩ ꯈꯦꯠꯅꯔꯤꯒꯦ? ꯂꯣꯏꯅꯃꯛ ꯋꯥꯕꯨꯗꯤ ꯅꯠꯇꯦꯀꯣ. ꯂꯧꯗꯧꯕꯩꯅ ꯌꯥꯔꯤ. ꯂꯣꯏꯔꯦ ꯋꯥ. ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ. ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯁꯤꯗ. ꯂꯦꯞꯀꯦ ꯂꯦꯞꯆꯁꯅꯨ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯅꯦ ꯅꯝꯗꯅ ꯂꯧꯍꯧ ꯂꯣꯏꯔꯦ. ꯃꯗꯣ ꯅꯥꯇꯩ ꯆꯥꯔꯣꯏꯗꯩꯗꯣ. ꯁꯦꯟ ꯇꯤꯡꯉ ꯇꯣꯛꯀꯅꯤꯗ. ꯀꯩꯒꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯃꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯄꯤꯅꯤ. ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯧꯅꯤ. ꯑꯩꯗ ꯅꯠꯇꯅ ꯏꯃꯥꯕꯨꯁꯨ ꯏꯀꯥꯏꯕꯒ ꯄꯤꯔꯦꯗꯅ. ꯂꯝꯖꯥ ꯁꯔꯥ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯋꯥꯅꯤ. ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯥꯔ ꯒ꯭ꯂꯥꯁ ꯑꯣꯏꯅ ꯇꯧꯔꯗꯅ. ꯉꯁꯤꯃꯛ ꯃꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯐꯥꯒꯗꯧꯅꯤ. ꯑꯗꯨꯗꯤ
ngasi nungdangdi kainom chadaba yaise. Sure. Itawi pamjabido nabu kaidubok sadharadamni. Ito, ngai kone. Kaidore? Kai chingnino? Mabung an boxing sanabdo. Ibai mangala. Hoine, nabai andu ne. Yungda thola leng. Madu bhaktani. Mawalaude hey. Thangi mamangda boxing na kaidubdoino. Ibai ne na ahamadadi haifet fakthani. Response fajaraktradi fajadabagi mathau laktaredana. Ibai bugi home lokso. Handak di final. Do or die. Tansan lai ye tao. Lai likte hai habra sibo. Hana dem ki zui tao. Nang tum le ai tok. Ơi, nói ngài cô ấy. Ngài cô. Tôi biết rồi. Nói Impal Garvey ra. Hoi, ta thuộc giáo đi yêu thảm mi ra. Nãy giờ ta dùng cái nôm khăn làm gì? Adu nói qua một khăn gì? 나 고랭 거 좀 따나비로 어커이 디행이. Ngài cô ấy. Oi, fajana hai ngan jidiyo. Tondon bithanamaga noini chakruso. ꯑꯩ ꯆꯦꯂꯣꯡꯗꯣ ꯀꯨꯏꯗ꯭ꯔꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯇꯥ ꯀꯣꯏꯔꯦ Oi, noini ne yam nem chakro. 또 비제 롱돌ꯕꯅꯦ. ꯑꯗꯨꯃꯥꯏ ꯇꯧꯅꯨꯀꯣ. 제사 도둑등에 쫓고서. 저. ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯉꯥꯎꯁꯟꯅꯅꯨꯀꯣ ꯆꯪꯁꯤꯜꯂꯛꯀꯅꯨꯀꯣ ꯉꯥꯎꯁꯟꯅꯅꯨꯀꯣ. ꯀꯥꯔ ꯌꯥꯝ ꯇꯧꯅꯨꯀꯣ ꯇꯥ ꯀꯣꯏꯔꯦ ꯆꯪꯁꯤꯜꯂꯛꯀꯅꯨ ꯇꯥ ꯀꯣꯏꯔꯦ ꯃꯤ ꯎꯁꯤꯠꯇꯕ ꯇꯥ ꯀꯣꯏꯔꯦ ꯊꯥꯗꯣꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯀꯅꯨ ꯇꯥ ꯀꯣꯏꯔꯦ ꯑꯗꯨꯃꯥꯏ ꯇꯧꯅꯨꯀꯣ. ꯊꯥꯗꯣꯛ 하ꯕꯅꯦ. ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯥ ꯀꯣꯏꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ 나머지 찍어줘. ꯊꯥꯗꯣꯛꯑꯣ ꯇꯥ ꯀꯣꯏꯔꯦ ꯀꯔ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯇꯥ ꯊꯣꯛꯁꯣ ꯑꯩꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗ꯭ꯔꯕ ꯅꯪ ꯉꯁꯤꯗꯤ ꯊꯣꯛꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯀꯅꯤ ꯁꯦ ꯇꯥ ꯀꯣꯏꯔꯦꯡꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦꯅ ꯑꯝꯇ ꯈꯨꯝꯃꯨꯁꯤ ꯅꯪꯅ ꯈꯨꯝꯕ ꯏꯀꯥꯏꯔꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯝꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄ 도둑비. Ê, nơi đi lề đi. Phát tung là xí lâu. 헐! 정신을 와! 정신을 끊어! 핵전 끊어내 널 놓치니 정신을 끊어! 감더위 미 우시다봐
ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤꯗꯤ ꯀꯩꯝꯇ ꯃꯤꯄꯥꯏꯕꯤꯔꯨꯅꯨ ꯂꯩꯀꯥꯏ ꯈꯨꯟꯅ ꯃꯉꯥꯜꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯅꯔꯦ ꯃꯔꯥꯟꯅ ꯃꯄꯨꯡ ꯐꯥꯔꯛꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯛꯈꯤꯕꯅꯤ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯁꯨ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯐꯅꯦꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯣꯟꯗꯣꯝꯕꯤꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯗꯣꯏꯗꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯄꯨꯝꯅꯃꯛ ꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯔꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯉꯁꯤꯃꯛ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯁꯨ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯑꯁꯨꯝꯕꯒꯤꯗꯤ ꯃꯤ ꯋꯥꯠꯂꯣꯏ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯆꯥ ꯃꯉꯥꯜ ꯂꯥꯟꯗꯦ ꯐꯠꯇꯕ ꯃꯍꯤꯛ ꯑꯃ ꯂꯣꯏꯁꯤꯟꯕꯗ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯨꯕꯗꯅꯤ ꯃꯍꯤꯛꯇꯨꯒꯤ ꯈꯣꯡꯕꯨ ꯑꯣꯏꯔꯤꯕ ꯈꯣꯡꯕꯥꯡꯕ ꯃꯍꯤꯛꯇꯨꯃꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯌꯨꯔꯦꯟ ꯊꯛꯄ ꯊꯣꯛꯆꯥ ꯑꯣꯏꯗꯨꯔꯣ ꯃꯗꯨꯃꯁꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯗꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯌꯨꯝꯗꯁꯨ ꯃꯤ ꯊꯥꯅꯗ꯭ꯔꯕ ꯆꯥꯛꯀ ꯍꯥꯞꯄꯤꯗ꯭ꯔ ꯄꯣꯠꯅꯤꯗ ꯃꯣꯏ ꯃꯄꯥꯗꯨꯅ ꯃꯤꯅꯦꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯍꯥꯏꯕ ꯀꯨꯏꯔꯝꯅꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯒꯦꯅ ꯂꯥꯛꯆꯔꯤꯅꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯈꯤꯗꯕꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯀꯅꯥꯝꯇꯗꯁꯨ ꯋꯥꯀꯠꯆꯔꯣꯏ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛꯅꯤ ꯈꯟꯖꯔꯒꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯑꯩꯅ ꯉꯥꯡ ꯁꯛꯈꯤꯕ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯒꯤ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯕꯨꯁꯨ ꯃꯃꯥ ꯑꯩꯅ ꯁꯣꯏꯍꯟꯖꯕꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯦꯛꯇ ꯏꯆꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟꯅꯆꯤꯡꯕ ꯊꯧꯔꯝ ꯀꯌꯥꯕꯨꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯩꯀꯥꯏ ꯁꯤꯡꯂꯨꯞꯇꯒꯤ ꯃꯤꯡ ꯀꯛꯈꯤꯕꯗꯨꯁꯨ ꯉꯁꯤꯗꯒꯤ ꯃꯤꯡ ꯍꯥꯞꯄꯤꯔꯣ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯋꯥꯀꯣꯡꯁꯦꯟ ꯑꯩ ꯀꯠꯆꯔꯒꯦ ꯏꯕꯦꯝꯃ ꯅꯪꯅ ꯃꯤꯔꯣꯟ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯕ ꯂꯩꯀꯥꯏꯅ ꯏꯟꯊꯣꯛꯑꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯆꯟꯅꯔꯣꯏꯗꯧꯕꯅꯤ ꯂꯩꯀꯥꯏꯅ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯂꯩꯇꯨꯝ ꯑꯃꯇꯪ ꯍꯨꯟꯕ ꯑꯣꯏꯔꯁꯨ ꯌꯥꯎꯑꯣꯅ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯐꯔꯦ ꯌꯥꯏꯐꯔꯦ ꯄꯥꯕꯨꯡ ꯆꯥ ꯑꯣ ꯊꯝꯃꯣ 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 ꯅꯃꯥꯗꯤ ꯂꯦꯡꯈꯠꯈ꯭ꯔꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯆꯥ ꯂꯥꯟꯁꯤꯜꯂꯨ ꯀꯩꯗꯧꯒꯦꯌꯨ ꯍꯣꯏ ꯄꯥꯕꯨꯡ
ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯂꯥꯛꯏꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯁꯤꯕꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯄꯩꯗꯅ ꯂꯩꯔꯤꯅꯤꯅꯦ ꯈꯔ ꯈꯟꯊꯅꯕꯅ khar kan mangang ore leina hekta hui hekta phungat ki lo reda lemon timan leben ni pi lo ru se Ma sa nungai tabra cha thamamagi ma Hey, puthoko ai thawai mathong maram khangdana job jab heta chabi thakpi do mi na te ai ya ya ba yaudana ka si da sang pasu yaroi kai ni ma ngang du ba ngarang lai be na majida ima na ngang du kai no ba Ichan Hey, ini buk chabi ya ai na ngang ise ngang bam thok tar ngang ini nang na khang pote inama da di kai ngang bam thoi ba ima ni ang da ba kai tok re inama na Hey, angang na han chanu nang on da tai na tra tok chani eh ai ngon da nung kai ge kai ni ma khali ji ba chal ima da du ma hai di pen da ba lai bana asau ba lai bane pen thok pa hi mandra zu afabo roi de nama Hey, hey, sai da sinda ra no taning de ai na ne lak ra lang dingai da ne sa ga se praba puthoko farzu phatra zu thoi bi sana ai je lai ma si jani ma thong maram khang da bi amagi makut ke je ta be ta chabi thakpi do mi na te ai ikai ko ai hangoi ko ima to ji kai no inama ji khalam de no ba khaning ba khanjanu nang na thong na te lai bu ngam da na sat pu sakhadi phadau ni ai di lai ma si jane na mukpada na than da kang si doram ne na sak thong mi na ma lai nei na sak thong mo ngam zaro ai na than na thong za zo masi ya ngang su ne soi dau ri masi ma zu Kapamira kai kapina kapaya de ko kapte kapoi da khang de pungning hek ta nung shi re e kai nung shi ba imana ngam du ne kai su khalo no momo do sum sayang to jaba ngane adui di ke su khande da e adu di kai ge ima ipa masa khangau ba ise asidi awat pam ta lai tre ko khalubada bise hekta thagi se kap kan kau thuk pa ju kartam pen thuk pa ju hai dong ne imana ikhut chabi ba ibema haina nungshina ko biba mikup to bau tangdi yum sida lai bangam bagi thawna pina biyo ton non bi nupi oi bi gi phajabadi khang makan ba inem ikubo ima ipa mangni khana nungsi bangam ba aseng ba thamoi dun adogo matamoi do nang matam chupada leiga da bane chak thengrani babung jo office toine ibema jo college to eramne ai cha am to thong to gi